ꯕꯟ ꯍꯟꯗꯣꯛꯄꯒꯤ ꯋꯥꯐꯝ ꯂꯩꯇꯦ꯫ ꯊꯥ ꯑꯁꯤꯒꯤ 6 ꯑꯃꯁꯨꯡ 8ꯀꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1:05 ꯔꯣꯝ ꯇꯥꯕꯗ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯆꯠꯊꯔꯤꯕ ꯕꯜ ꯑꯁꯤ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯍꯟꯗꯣꯛꯄꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯑꯃꯗꯤ ꯊꯥ ꯑꯁꯤꯒꯤ 15ꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6 ꯇꯥꯕ ꯐꯥꯎꯕ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯅ MAMPIL ꯀꯦꯃꯤꯀꯦꯜ AT-36 ꯌꯨꯅꯤꯠ ꯑꯅꯨꯜ BBF ꯃꯣꯏꯔꯥꯡꯒꯤ ꯑꯄꯨꯟꯕ ꯃꯣꯏꯔꯥꯡ ꯖꯣꯏꯟ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯃꯤꯀꯦꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯜ ꯕꯣꯏꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯕꯟ ꯑꯁꯤꯅ ꯃꯦꯗꯤꯀꯦꯜ, ꯃꯩ, ꯏꯁꯤꯡ, ꯑꯅꯥ ꯑꯌꯦꯛ ꯑꯃꯗꯤ ꯂꯥꯏꯅꯤꯡꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤꯗꯤ ꯀꯣꯛꯊꯣꯛꯀꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯂꯨꯞꯄꯨ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯂꯛꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ꯫ ꯀꯕꯨꯏ ꯌꯨꯅꯤꯌꯟ ꯀꯕꯨꯏ ꯌꯨꯅꯤꯌꯟꯒꯤ ꯐꯥꯎꯟꯗꯔ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯥꯛꯇꯔ ꯍꯤꯔꯥ ꯀꯕꯨꯏꯕꯨ ꯂꯧꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯁꯇ ꯍꯥꯞꯄ ꯊꯦꯡꯅꯔꯦ꯫ ꯃꯇꯥꯡꯁꯤꯗ ꯀꯕꯨꯏ ꯌꯨꯅꯤꯌꯟꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯃꯆꯦꯠ ꯃꯀꯥꯏ ꯊꯣꯛꯅ ꯎꯍꯜꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯍꯥꯏꯅ ꯀꯕꯨꯏ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯖꯦꯅꯦꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯣꯡꯐꯨꯡ ꯀꯕꯨꯏꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯕꯨꯏ ꯌꯨꯅꯤꯌꯟꯒꯤ ꯑꯦꯀꯥꯎꯟꯠ ꯑꯁꯤ ꯆꯍꯤ ꯍꯦꯟꯅ ꯌꯨꯅꯤꯌꯟꯒꯤ ꯖꯦꯅꯦꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯕ ꯑꯊꯣꯏ ꯀꯥꯟꯕꯩꯅ ꯄꯨꯊꯣꯛꯂꯨ ꯌꯥꯗꯅ ꯊꯝꯕꯗ ꯅꯠꯇꯅ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯅꯣꯂꯦꯖ ꯌꯥꯎꯗꯅ ꯕꯦꯡꯛꯇꯒꯤ ꯃꯅꯤ ꯋꯤꯗ꯭ꯔꯣꯟ ꯇꯧꯔꯝꯕ, ꯑꯦꯀꯥꯎꯟꯠ ꯁ꯭ꯇꯦꯠꯃꯦꯟꯠ ꯄꯨꯊꯣꯛꯎ ꯌꯥꯗꯕ, ꯌꯨꯅꯤꯌꯟꯒꯤ ꯃꯤꯐꯝꯗ ꯀꯌꯥꯔꯛ ꯄ꯭ꯔꯣꯖꯦꯛꯠ ꯑꯣꯏꯔꯛꯇꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 15ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯀꯕꯨꯏ ꯌꯨꯅꯤꯌꯟꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯃꯔꯖꯦꯟꯁꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯤꯇꯤꯡ ꯑꯃ ꯑꯊꯣꯏ ꯀꯥꯟꯕꯩ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯆꯦꯟꯅꯔꯤꯕ ꯂꯥꯟꯕꯣꯡ ꯂꯣꯡꯃꯩ ꯑꯅꯤꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯐꯝꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯃꯈꯣꯏꯅ ꯀꯕꯨꯏ ꯌꯨꯅꯤꯌꯟꯒꯤ ꯆꯠꯅ ꯄꯊꯥꯞꯀꯤ ꯋꯥꯡꯃꯗ ꯆꯠꯂꯝꯕꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯅꯕ ꯑꯃꯗꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠꯇꯒꯤ ꯁꯦꯟꯐꯝ ꯀꯌꯥ ꯂꯧꯊꯣꯛꯂꯝꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯈꯤꯕ ꯃꯥꯔꯆ ꯇꯥꯡ 3 ꯑꯃꯁꯨꯡ ꯇꯥꯡ 8ꯇ ꯁ꯭ꯄꯤꯗ ꯄꯣꯁꯠꯀꯤ ꯈꯨꯠꯊꯥꯡꯗ ꯆꯦꯔꯣꯜ ꯑꯃ ꯊꯥꯗꯨꯅ ꯃꯁꯥꯗ ꯄꯤꯁꯤꯟꯈꯤꯕ ꯂꯩꯔꯦ꯫ ꯀꯕꯨꯏ ꯌꯨꯅꯤꯌꯟꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯖꯦꯅꯦꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯤ ꯀꯕꯨꯏ ꯑꯁꯤ ꯀꯕꯨꯏ ꯌꯨꯅꯤꯌꯟꯒꯤ ꯃꯦꯝꯕꯔ ꯑꯣꯏꯕꯗ ꯅꯠꯇꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯀꯕꯨꯏ ꯌꯨꯅꯤꯌꯟꯒꯤ ꯑꯦꯀꯥꯎꯟꯠꯇ ꯂꯨꯄꯥ 5,500 ꯍꯥꯞꯇꯗꯨꯅ ꯂꯥꯛꯈꯤꯕꯗꯨ ꯌꯨꯅꯤꯌꯟꯒꯤ ꯕꯣꯅꯥ ꯐꯥꯏꯗ ꯃꯦꯝꯕꯔ ꯑꯃ ꯅꯠꯇꯦ꯫ ꯀꯔꯝꯅ ꯖꯦꯅꯦꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯍꯜꯂꯤꯕꯅꯣ ꯍꯥꯏꯔꯛꯈꯤꯕ ꯊꯦꯡꯅꯔꯦ꯫ ꯀꯔꯝꯅ ꯕꯣꯅꯥ ꯐꯥꯏꯗ ꯃꯦꯝꯕꯔ ꯅꯠꯇꯦ ꯍꯥꯏꯔꯤꯕꯅꯣ? ꯃꯍꯥꯛꯅ ꯍꯥꯞꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯂꯣꯠꯁꯤꯜꯂꯝꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯀꯔꯤ ꯂꯩ ꯍꯥꯏꯕꯁꯤ ꯊꯤꯒꯠꯐꯝ ꯊꯣꯛꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯤꯗ ꯕꯥꯏ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯝꯅꯤꯡꯂꯤꯕꯁꯤꯡꯗꯤ ꯃꯦꯝꯕꯔ ꯐꯤ ꯆꯍꯤ 2-3 ꯄꯤꯔꯛꯇꯕ ꯑꯃꯠꯇꯁꯨ ꯄꯤꯗꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯗ ꯌꯨꯅꯤꯌꯟ ꯇꯥꯐꯝ ꯊꯣꯛꯇꯦ꯫ ꯌꯨꯅꯤꯌꯟꯒꯤ ꯄꯥꯏꯁꯤꯜꯂꯤꯕ ꯚꯦꯍꯤꯀꯜ ꯗꯣꯀꯨꯃꯦꯟꯠ, ꯕꯦꯡꯛ ꯆꯦꯛ ꯕꯨꯛ ꯑꯁꯤꯅꯆꯤꯡꯕ ꯑꯊꯨꯕꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯇ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯁꯦꯝꯒꯠꯄꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯆꯪꯈꯤꯕ ꯂꯥꯈ ꯀꯌꯥꯗꯨ ꯅꯝꯁꯤꯜꯂꯒ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀ ꯂꯣꯏꯅꯅ ꯆꯍꯤ ꯍꯧꯕ ꯊꯧꯔꯝ ꯑꯃꯗꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤꯗꯃꯛ ꯂꯨꯄꯥ 10,000 ꯈꯛ ꯕꯦꯡꯛꯇꯒꯤ ꯂꯧꯊꯣꯛꯈꯤꯕ ꯑꯗꯨ ꯄꯜꯂꯛꯂꯦ꯫ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯕꯨ ꯃꯔꯥꯜ ꯁꯤꯕꯁꯤ ꯃꯔꯝ ꯆꯥꯗꯕ ꯂꯤꯆꯠꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯥꯒꯤ ꯃꯔꯥꯜ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯀꯕꯨꯏ ꯌꯨꯅꯤꯌꯟꯅ ꯃꯤꯌꯥꯝꯒꯤ ꯏꯁꯨꯗ ꯁꯔꯨꯛ ꯌꯥꯕꯗ ꯅꯠꯇꯅ ꯃꯈꯥ ꯇꯥꯅ ꯑꯌꯦꯠꯄ ꯄꯤꯔꯣꯏꯗꯕꯅꯤꯁꯨ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯇꯦꯡꯅꯧꯄꯜꯗ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯇꯧꯔꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗꯅ ꯖꯤꯔꯤꯕꯥꯝ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯔꯒ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯇꯦꯡꯅꯧꯄꯜ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯅꯕꯒꯤ ꯄꯣꯔꯝ ꯌꯥꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯐꯣꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯂꯣꯏꯅꯕꯁꯤꯡ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ VVEZ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯏꯁꯇꯔꯟ ꯖꯣꯟꯅ ꯋꯥꯔꯅꯤꯡ ꯇꯧꯔꯛꯈ꯭ꯔꯦ꯫ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁ ꯏꯁꯇꯔꯟ ꯖꯣꯟ ꯀꯨꯀꯤ ꯖꯣ ꯒꯝꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟꯗ ꯄꯕ꯭ꯂꯤꯁꯤꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯏꯁꯇꯔꯟ ꯖꯣꯟꯒꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯍꯜꯂꯦ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯀꯨꯀꯤꯁꯤꯡꯒꯤ ꯗꯤꯃꯥꯟꯗ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯃꯑꯣꯡꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ
ꯃꯩꯇꯩ ꯑꯃꯠꯇꯅ ꯀꯨꯀꯤꯁꯤꯡꯅ ꯂꯩꯔꯤꯕ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯐꯔ ꯖꯣꯟꯗ ꯂꯥꯟꯁꯤꯜꯂꯛꯄ ꯌꯥꯔꯣꯏ, ꯃꯁꯤꯒꯤꯗꯃꯛ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯍꯣꯡꯗꯅ ꯂꯩꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯂꯣꯏꯅꯔꯤꯕꯁꯤꯡꯗ ꯍꯤꯔꯝ ꯑꯃꯠꯇꯗ ꯌꯥꯁꯤꯟꯅꯕ ꯌꯥꯔꯣꯏꯗꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯟꯗꯨꯅ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯂꯧꯔꯤꯕ ꯑꯁꯤꯗ ꯆꯪꯅꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯔꯒꯗꯤ ꯆꯞ ꯆꯥꯕ ꯑꯊꯤꯡꯕ ꯑꯗꯨ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯀꯥꯡꯄꯣꯛꯄꯤꯗ ꯂꯧ ꯇꯧꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯒꯨꯝꯅ ꯇꯦꯡꯅꯧꯄꯜꯗꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯄꯜꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯑꯁꯤ ꯌꯦꯡꯗꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯪꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯊꯤꯡꯕ ꯉꯝꯂꯣꯏꯗꯕ ꯐꯤꯚꯝ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯊꯤꯡꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯃꯛ ꯃꯁꯥꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅ ꯁ꯭ꯇꯦꯠꯀꯤ ꯁꯤ.ꯑꯦꯝꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯛꯂꯤ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩꯗ NSCN-IMꯒꯤ ꯃꯈꯨꯠꯇ KNA-B 3 ꯇꯨꯈ꯭ꯔꯦ, ꯅꯣꯡꯃꯩ 3 ꯂꯧꯍꯧꯔꯦ꯫ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯗ ꯉꯁꯤ ꯑꯌꯨꯛ NSCN-IMꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕꯁꯤꯡꯒ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ ꯕꯔꯃꯥ KNA-B ꯅꯤ ꯍꯥꯏꯕ ꯆꯤꯡꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕꯗ KNA-B ꯍꯥꯏꯅ ꯆꯤꯡꯅꯕ 3 ꯁꯤꯈ꯭ꯔꯦ꯫ ꯑꯁꯤꯕ 3 ꯑꯗꯨꯗꯒꯤ IMꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯅꯣꯡꯃꯩ 3 ꯂꯧꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯂꯤꯈꯨꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯑꯁꯥꯡ ꯈꯨꯂꯦꯟ ꯍꯥꯏꯕ ꯏꯟꯗꯤꯌꯥꯒꯤ ꯉꯝꯈꯩ ꯃꯅꯨꯡꯗ ꯂꯩꯕ ꯈꯨꯜ ꯑꯁꯤꯒ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝ ꯊꯪꯕꯗ ꯂꯩꯕ ꯐꯌꯥꯡ ꯚꯤꯂꯦꯖ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7ꯗꯒꯤꯅ 10 ꯐꯥꯎꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈꯤ꯫ ꯈꯨꯠ ꯊꯣꯛꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯅꯥꯀꯜꯗ ꯑꯁꯤꯕ ꯍꯛꯆꯥꯡ 3 ꯐꯪꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯄꯥꯏꯔꯝꯕ AK ꯔꯥꯏꯐꯜ 3 NSCN-IMꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕꯁꯤꯡ ꯑꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯣꯡꯃꯩ 3 ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯝꯂꯕ ꯅꯣꯡꯃꯩ ꯃꯁꯤꯡ, ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯁꯨ ꯐꯪꯕ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯩꯕ ꯈꯨꯜꯁꯤꯡ ꯅꯝꯂꯤ, ꯋꯥꯡꯂꯤ, ꯑꯁꯥꯡ ꯈꯨꯂꯦꯟ ꯑꯃꯗꯤ ꯆꯣꯔꯣ ꯌꯥꯎꯅ ꯏꯟꯗꯤꯌꯥꯔꯣꯝ ꯊꯪꯕ ꯉꯝꯈꯩ ꯄꯔꯤꯡꯗ KNA-Bꯒꯤ ꯀꯦꯗꯔ ꯀꯌꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯂꯩꯔꯛꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ KNA-Bꯒꯤ ꯀꯥꯡꯕꯨ ꯑꯃ ꯑꯁꯥꯡ ꯈꯨꯂꯦꯟ manaktha ꯂꯩꯕ NSCN-IMꯒꯤ ꯀꯦꯝꯞ ꯑꯃꯗ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯠ ꯊꯥꯔꯕ ꯍꯧꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯃꯗꯨꯗ IMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯗꯨꯅ ꯄꯨꯡ ꯑꯃꯔꯣꯝ ꯈꯨꯠ ꯊꯣꯛꯅꯈꯤ꯫ ꯇꯨꯡꯗ KNA-Bꯒꯤ ꯀꯥꯡꯕꯨ ꯀꯥꯏꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗ ꯆꯦꯟꯈꯤ꯫ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯁꯤꯕ ꯍꯛꯆꯥꯡ 3 ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝ ꯊꯪꯕ ꯉꯝꯈꯩ ꯃꯅꯨꯡꯗ ꯂꯩꯕ ꯅꯥꯒꯥꯒꯤ ꯈꯨꯜꯁꯤꯡꯒ KNA-Bꯒꯤ ꯆꯤꯡꯅꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤ ꯃꯥꯟꯕ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯀꯥꯡꯕꯨ ꯑꯃꯒ ꯄꯨꯜꯂꯒ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯒꯤ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ 239 ꯁꯨꯕ ꯕꯦꯇꯥꯂꯤꯌꯟ ꯃꯨꯊꯠꯄꯤꯒꯅꯨ ꯃꯤꯌꯥꯝ꯫ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯐ꯭ꯔꯟꯠꯀꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ MPAꯒꯤ ꯅꯣꯡꯁꯨꯝꯗ ꯂꯩꯕ 239 ꯕꯦꯇꯥꯂꯤꯌꯟ ꯑꯁꯤ ꯃꯨꯊꯠꯇꯨꯅ ꯃꯁꯤꯗ ꯂꯩꯔꯝꯕ ꯂꯥꯟꯃꯤꯁꯤꯡ ꯊꯥ ꯑꯁꯤꯒꯤ 15 ꯐꯥꯎꯕꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ GHQ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯔꯤꯄꯣꯔꯠ ꯇꯧꯔꯅꯕ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨ ꯍꯟꯗꯣꯛꯄꯤꯅꯕ ꯏꯀꯜ ꯏꯔꯝꯗꯝ ꯀꯟꯕ ꯂꯨꯞ ꯑꯃꯗꯤ ꯌꯨꯅꯥꯏꯇꯦꯗ ꯀꯝꯃꯤꯇꯤ ꯄꯨꯈꯥꯎ ꯃꯥꯀꯦꯡ ꯗꯣꯂꯥꯏꯊꯥꯕꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯦꯟꯇꯤ-BJP ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯀꯦꯝꯄꯦꯜ ꯆꯪꯁꯤꯜꯂꯒꯅꯤ ꯃꯥꯂꯦꯝ ꯊꯣꯉꯥꯝ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯦ 3 ꯑꯁꯤꯗ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ CM ꯃꯥꯂꯦꯝ ꯊꯣꯉꯥꯝꯒꯤ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯁꯥꯏꯀꯜꯒꯤ ꯈꯣꯡꯆꯠ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯌꯥꯍꯟꯒꯗꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯂꯣꯏꯁꯤꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕ ꯁꯥꯏꯀꯜꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯦꯟꯇꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯀꯦꯝꯄꯦꯜ ꯑꯣꯏꯅ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯃꯥꯂꯦꯝ ꯊꯣꯉꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫
ꯃꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯃꯥꯁꯤꯡꯒ ꯂꯣꯏꯅꯗꯨꯅ CM ꯒꯤ ꯕꯪꯒ꯭ꯂꯣ ꯇꯝꯅ CM ꯎꯅꯕ ꯂꯥꯛꯄꯗ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯂꯝꯈꯤꯕꯅꯤ꯫ ꯈꯣꯡꯆꯠ ꯑꯗꯨ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟ ꯐꯥꯎꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯅꯨꯄꯤ ꯂꯥꯟ ꯀꯝꯄ꯭ꯂꯦꯛꯁ ꯃꯃꯥꯡ ꯌꯧꯔꯛꯄꯗ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯍꯟꯈꯤꯗꯦ꯫ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯈꯤꯕ ꯃꯃꯥꯡ ꯊꯥ ꯀꯌꯥꯗꯒꯤ ꯍꯧꯗꯨꯅ ꯃꯍꯥꯛꯅ CM ꯎꯅꯅꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯥꯟꯇꯤ ꯄꯨꯕ ꯁꯥꯏꯀꯜꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯁꯤꯁꯤꯄꯨꯔꯗꯒꯤ ꯍꯧꯗꯣꯛꯇꯨꯅ ꯆꯠꯅꯕ CM ꯗ ꯂꯝꯊꯥꯕꯤꯌꯨ ꯍꯥꯏꯅ ꯂꯥꯛꯈꯤꯕ ꯃꯇꯝꯗꯁꯨ CM ꯎꯅꯕ ꯐꯪꯗꯅ ꯃꯥꯏꯊꯤꯗꯨꯅ ꯍꯜꯂꯛꯈꯤ꯫ ꯉꯁꯤꯃꯛꯁꯨ ꯃꯍꯥꯛꯀꯤ CM ꯎꯅꯕꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯥꯏꯊꯤꯔꯕꯁꯨ ꯃꯍꯥꯛꯅ CM ꯒꯤ ꯃꯐꯝꯗ ꯃꯔꯨꯑꯣꯏꯅ ꯃꯍꯥꯛꯀꯤ ꯁꯥꯟꯇꯤ ꯄꯨꯕ ꯄꯥꯎꯖꯦꯜ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯌꯥꯅꯕ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯅꯕ ꯄꯥꯏꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯄꯦꯟꯅꯗꯕ ꯈꯣꯡꯊꯥꯡ ꯉꯥꯛꯇꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯃꯩꯅ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯅꯕ ꯍꯥꯏꯕꯒꯤ ꯃꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯖꯤꯔꯤꯕꯥꯝ ꯆꯠꯄꯒꯤ ꯃꯤꯡ ꯂꯧꯗꯨꯅ ꯑꯁꯥꯝꯒꯤ ꯏꯂꯦꯛꯁꯟꯒꯤꯗꯃꯛꯇ ꯚꯣꯠ ꯈꯣꯝꯗꯨꯅ ꯂꯩꯊꯣꯛꯄ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯇꯝꯊꯤꯔꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯊꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ CM ꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯃꯇꯤꯛ ꯆꯥꯕ ꯃꯊꯧ ꯄꯥꯡꯊꯣꯛꯇꯨꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯒꯠꯇꯨꯅ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯃꯍꯨꯠ ꯁꯦꯅꯥꯄꯇꯤꯗ ꯆꯠꯇꯨꯅ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯌꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ BJP ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯇꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯀꯥꯡꯂꯨꯞ ꯑꯃ ꯑꯃꯨꯛ ꯌꯥꯎꯔꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤꯕ ꯑꯁꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤ ꯂꯥꯛꯈꯤꯕꯗꯒꯤꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ BJP ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯃꯛ ꯃꯍꯥꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯄꯥꯝꯃꯤ ꯍꯥꯏꯅꯁꯨ ꯋꯥꯍꯪ ꯍꯪꯈꯤ꯫ ꯂꯣꯏꯅꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯦ 3ꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯑꯅꯧꯕ ꯂꯩꯉꯥꯛꯀꯤ CM ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯌꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯦꯟꯇꯤ BJP ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯀꯦꯝꯄꯦꯟ ꯑꯣꯏꯅ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯩꯔꯝꯂꯦ꯫ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯏꯀꯣꯠ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯏꯜꯗꯂꯥꯏꯐ ꯈꯨꯜꯗꯒꯤ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯕꯥꯏꯜ ꯕꯥꯏꯐꯩ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯃꯁꯛ ꯈꯪꯗꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯈꯨꯜ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯐꯪꯕꯒ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ BNS 2012ꯒꯤ ꯁꯦꯛꯁꯟ 103ꯒꯤ ꯃꯈꯥꯗ FIR ꯅꯝꯕꯔ 03/2023 ꯆꯨꯔꯆꯥꯟꯄꯨꯔ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯔꯦꯖꯤꯁꯇꯔ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯇꯨꯅ ꯃꯁꯛ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯁꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯚꯦꯂꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ 5ꯗ ꯃꯣꯕꯥꯏꯜ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁꯀꯤ ꯑꯊꯤꯡꯕ ꯅꯨꯃꯤꯠ 2 ꯑꯃꯒ ꯁꯥꯡꯗꯣꯛꯈ꯭ꯔꯦ꯫